इमेज पाउदम मिएं ताबिरिबसिंगबु नमाइथम काजल देवीना खुरुमजरी अहानबदा मरोइबा पाउ पिजरी यूथ हॉस्टल दा चलाइबा मिरोन बेनिफिसिंगी ओइबा रिलीफ कैंप क्लोजिंग तौबगी थरम पांगथोख्रे कक्सिंग फाउना चटलिबा नेशनल हाईवे 137A सेमी देबगा मैलिना बन कौख्रे यूनिटी मार्च विकसित भारत पद यात्रा बिष्णुपुर डिस्ट्रिक्ट पांगथोख्रे लोइनना जुरिबामदा निंथमरु मरांग अमदी यूरिया हार लौमिसिंग येंथोख्रे मपुंग पाउ नुमित खरानीगी मतुंगदा मणिपुरदा लाकदौरिबा बीजेपी की नेशनल जनरल सेक्रेटरी BL संतोष के खोंचल असी अचंब खोंचल ओइरोय हाइना मणिपुर के हानगी चीफ मिनिस्टर एन ब्रेन फोंदोख्रे वफम असी बीजेपी मणिपुर प्रदेश ना यूथ हॉस्टल दा चलाइबा मिरोय मिनिपी सिंगी ओइबा रिलीफ कैंप क्लोजिंग मरिना फोंदोखिबनी महाकना मखा तारदुना हाई मतम कुइरबगी तुंगदा मणिपुर के वाथोक लांथोक मरक असिदा बीजेपी के नेशनल जनरल सेक्रेटरी BL संतोष अमदी नॉर्थ ईस्ट इंचार्ज संबित पत्राना मणिपुरदा लाकदौरिबा निमित निनी हुमनी खोंचल असी मरम लैबा खोंचल अमा सोइदना ओइगनी खोंचल असना मणिपुरदा तंगदु लैताबा हंजलक्तुना मियामगी अपांबा पॉपुलर गवर्नमेंट अमा सेंबा ओइरसनु चाही अनि मखा हेलक्लबा इरांग असी ngасidi tapna tapna normal sida hanjilakle irang asina choitheng phangalaba mioi kaya ama ngasidi tapna hanagi punsi mahingda hanjilakle asa angang nupi macha chamanga supna ani aduga angang nupa macha marifutara mapan punna angang chani ga supna ama asoi angam amata yaudana angang unaki miron benefit singna thingnakhiba awawa adu koknanabagi damakta BJP Manipur Pradesh ke karyakarta singna laukhiba thodang sing yamna phaba thabakni phangdokhi मतम कुइरबगी तुंगदा yang wathok lanthok marak sidaida national general secretary mana nominee humni khongchat lakbiba haibisi along with the north in charge masi yamna samsamba visit amani woinoina khali let us hope for the best. Thank you. कक्सिंग मयाई चबुक्ता फाउदुना चटलिबा नेशनल हाईवे 137A लंबी असी सेंबिनबा मरिलिनबा सिंगदा कयारक हन्ना हाइजरुरबा मतुंग मरिलिनबा डिपार्टमेंट के माइकैदगी ngasi tang 10 फाउबगी मनुंगदा सेमगनी हाइवेगी थाजबा पिरखरबा मतुंग ngasi फाउबा सेंबिदबदगी कक्सिंग तोंगान तोंगानबा CSO सिंगे अपुनबा मिफम अम पांगथोकलबा मतुंग ngasi अहिंग नोंगाइदगी हौदुना लेंगा किलोशंग सिंग कक्सिंग कैथल अमदी स्कूल कॉलेज सिंग यावना कक्सिंगदा बन चथरगनी हाइना फोंदोरकली वफम असी ngasi कक्सिंग कैथलदा पांगथोकपा कक्सिंग CSO सिंग मियो सिंग यावना पांगथोकपा पाउमी सिंग उनबा अमदा CSO सिंग महूस सिंदुना ऑल कक्सिंग क्लब्स कोऑर्डिनेटिंग कमिटी के सेक्रेटरी मयांग नम मनियायमन फोंदोरकपनी महाकना मखा ताना फोंदोरकपदा कक्सिंग लमखाइदगी हौरगा वहेंग लेकाय ताबा नेशनल हाईवे 137A लंबी असिगी सरुक अमा ओइरिबा कक्सिंग लमखाइदगी वबगाई लमखाइ फावबगी लंबीगी फिबम असी मतम कयागी ममांगदगी का हेना फत्तबना मरम ओइरगा लंबी असिगी मपाल तांगदुना हिंगलिबा मियोय कयादा चाउना खुदोंग थिबा कया मायोकनदुना लाकली मरम असिना मियामगी याइफनबा लंबी असी सेंबिनबा लेंगा के मरिलेनबा सिंगदा कयारक हन्ना हाइजरुबदा लेंगा के डिपार्टमेंट के माइकैदगी मतम थादुना लाखिबनी हंदकसु नौना अमुका हाइजरुबदा ngasi tang 10 फावगी मनुंगदा सेमनबा थाजा पिरखी अदुबा ngasi tang 10 असी फावबदा लंबी असी सेंबिबा हौदबना मरम ओइरगा ngasi कक्सिंग CSO सिंगी मिहो सिंग यावना मिफम अमा पांगथोकलबा मतुंग बन तौबगी वारेब असी लवरकपनी बन असिदा अना लायेंग लाइनिंग लाइसंगा मैलिनबा थौदो वाथोक एसेंशियल सर्विसिंग फार्मेसी अमदी प्रेस मीडिया की ओइनदी कोंथोकनी मियामगी याइफनबा CSO सिंगना लरोकलिबा बन तौबगी खोंजंग असिदा मियामनसु अवाब सरुक यामिनसी लोइनना युमथोंग खुदिंगदगी मियोय अममन थोकपिरक्तुना पुन्ना बन असिदा सरुक यादुना सगवटमिनसे हाइना अपील तरोकली लंबी थिंबगी खोंजंग असिना मियामदा मतम खरा अखोय नुंगाइतबा थोनबा खुदिंगमक अदो अखोय CSO सिंगी माइकैदगी अखोय ngakpiu haina haijage adu अखोय सिंग अखोय की दमक तुम कोइना नुंगाइनबगिनी हाइना खनबिरे हाइरगा CSO सिंग सक्सिनजरकिबा खोंजंग असिदा मियाम फुकना मतेंग पांगबिउ अमति सगवटपिउ हाइदना हन्ना प्रेस मीडिया की थोंगदा नोलुक्सरी कक्सिंग लमखाइदगी वबगाई लमखाइ फावगे नेशनल हाईवे 137A की लंबी सेंबिद्रबदी अकनबा खोंजंग संगसिलगने हाइना कक्सिंग बाजार बिजनेस वेलफेयर एसोसिएशन KBBWA अमदी कक्सिंग कैथल इमाल लुपना पुन्ना चंगसिनख्रबा
Warep asida Kaksing Lamkai Bazar Board KLBB Committee nesu support tawgani haina Kaksing Lamkai Bazar Board ki Secretary General na Fongdorokli. Kaksing Assembly Constituency ke lambi sing asi Manipur khakki natana India pumbada miyam na chotpada nungai ba lambi sing ohengi haibasi aigi mangla ni haina Kaksing SC ke MLA Mayang Lamam Rameshwar na Fongdorokli wafam asi ngasi Kaksing Mayai lekai yaikhom paringi lambi paper block technology sijinaduna thari basibu yengsiladuna paumi singda Fongdorokkibani mahakna hai chatliba mahakki tam asida Kaksing SC ke lambi sing paper block technology sijinaduna semna hotnagani hauzik maru oina ayamba lambi sing semba losilakli Amuktangda loinamak semba haibadudi ngamdabanina ahan akon ngaithong aisin khara tawbani masida miyam nasu lana khanbiganu Kaksing SC lambi sing Manipur khakta natana India pumbada miyam na chatpada nungaiba lambi sing ohengi haibasi aigi manglani haiki amaromda Kaksing Mayai Chobukta fauduna chatliba National Highway 137A lambi SC gi fibam thina soklaba lambi Kuina yengduna leibak ngamlaktabadagi lambi SC gi Kaksing Lamkhaidagi Kaksing Kaithal faubagi lambi SC MLA Local Area Development Fund amadi atai source sengdagi paper block technology sijinaduna semjage haiba Governor General ama pisinduna haijarubani lambi SC National Highway oibana center gi makhada leiba oibana MLA Local Area Development Fund gi Fandagi sembagi ayaba pibiraktrei adumoinama miyamgi khudang chadaba kaya asi koknaba haiduna lambi system naba marilinaba sing unaduna leptana takshili ngasi maksu RBHS ki makok thongba singa paw fongnei aduda ngasi ahing machinery sing Kaksing da tharaktuna hayengdagi black topping tawduna menba yaba sing semba hawragani haibagi thajaba pirakhi makata nasu miyamgi yaifanaba haiba yaba mafamda leptana haizagi miyamnasu makata na miyamgi seva Tawbak aman biyo haina Fongdorokli. Kaksing Kendra ki praja nasu amuk tada pulap loina sembadi ngamdamina hitang masi ngaiminaraga mathang tarukpada hanaki tamasida ayamba koi losilakani aduga Kaksing Kendra ki manungda level lambi singsi loina paper block technology ki makha semgani haiba wafam kharasi thamaga kuina mayam ki seva tawbo phangjage haiba wafam kharasi ga loina na punam ku khurumjali thank The Iron Man of India Mingthol Fangwa Khaknadana India gi ahanba Home Minister Oiramba Sardar Vallabhbhai Patel gi Chamayangkhai suba mapok numika mailenana Sardar LS 150 Unity Mars Biksit Bharat Pat Yatra Bishnupur District tasu pangthokri Ministry of Youth Affairs and Sports ke miang makhada Bishnupur District Administration amadi My Bharat Bishnupur District ka kusamaduna kyamba ningsing sanglan Bishnupur dagi Rajesh Shabagi MP Maharaja Leisema sana zawbana Unity March lamthaki Unity March lamthadringai kyamba ningsing sanglen da pangthokpa tharom aduda Rajesh Shabagi MP Leisema sana zawba Bishnupur District ki Deputy Commissioner Pujai Alangbam Merayuba Bharat Manipur ki State Director L Marjit Kumar Singh Merayuba Bharat Bishnupur District nominee Haisnam Ibu Yaimana mathang sitna athoiba mithung tharomapu amadi akanaba mithunglen oina saru yaki tharom aduga mailinana MP Lesemba sana zawgana hai maromdom nepchaba ngamba lebak ama oiraknaba Prime Minister Narendra Modi na lebak asigi harokliba naha singda asa chawna thamni amadi naha sing asida Maraybak nungsi hanba amatta oiba wakhalon leiba amasung civic responsibility lehenbagi tangai fadaba chawna lei naha singda ahenba thawrang kaya paikhalakpa galonana listing ani chupna nifut taret fawbada mapung faba develop country ama oinaba biksit barki panam thamli masida natana Laibak asida sel thungi fibam sotharamba kaya kumjali singane tara maridagi hauna NDA lengak lakhibadagi tapna fagalakli Laibak astige economic fibam kumjali singani supna nifut taret fawbada malemgi oina humsuba mafamda leibang amduna kumang choksinna chongsin bangam lagani fongdoki lamdam asida su India gumna kanglu furup kayana khundaba lamdam oibana furup singe marakta unity amadi integrity gi wakhalon chenba yamna mathau tai haujak lamdam asida naha singna social media season naba matamda Kundaminariba Kanglu Furup Singi Marakta Taba Nungaroidaba Wahai Wata Kaya Ama Tagat Widabani Furup Amada Atamana Ngangloidabani Mashida Nunganadaba Kaya Dagi Kaibung Tabagi Fibam the Lakani Luna Lamdamastig and Hastingna Hokraba Puari Muna Kangna Bahonasi Jumna Kaki emotional that Chotlaga Puari Bunushiba Yari
District Administration's Juribam Amadi District Horticulture and Soil Conservation Department ga kusam naraga Ningthamaru Marang Sing Amadi Uria Sing Juribam gi Deputy Commissioner Krishna Kumar IS na Lomi Sing la Yentokri ngasi Juribam gi Chingdong Laikai da leba DC Office Complex ta pangthokiba tharomda Khangatlaba Lomi Singda National Mission on Edible Oils Oilseeds NMEO-OS scheme for the year 2025-26 ki Latinkhal area gi Lomi Singda su Yentokki ngasi DC Office ta pangthokiba tharom asiga Manava Thoram Amasu Borobekra Subdivision gi Jakurado da su pangthokki ngasi pangthokliba tharom asida Additional Deputy Commissioner TS Manoranjan Singh MCS SDAO Juribam Naim Saha Amadi Agriculture Department ki official sing su saruk yaki Laibak Kang Kong Chairingai Ing Tapa Hanjanlakdringai Sida Lengakna Sangai Festival Taushinduna Maite Singbo Itak Irang Pamba Tahanaba Siliba Taurang Kudakta Tokadabani Haina Ningthokong Protection Committee NPC gi Secretary Murangtham Rajana Hairi Wafam Asi Ningthokong da Laibak Ningthokong Protection Committee gi Office ta Pangthokpa Pawgi Mifam Amada NPC gi Secretary M Rajana Haikibani Mahakna Makha Takibada Chahi Ani Makai Helaklaba Manipur gi Irang Marak Asida IDP Singi Awaba Ubidana Maite Singna Iram Damasida Ningkha Tamna Chatok Sasan Yadringai Manipurgi Samilon Hena Sokningai Tanja Shida Lengakna Sangai Festival Pangthokani Haina Tarang Tarok Livasi Yaroi Sangai Festival Pangthok Dringai Manipurgi Irang Hana Luishilu Maite Singbo Itak Irang Pamba Tahan Bigano Maite Singna Kangpokpi Lan Bangamdriba Palel Lan Bangamdriba Chuachan Puchang Bayadriba IDP Sing Masa Masagi Pokna From Maramdak Mayumda Changhan Bangamdriba Loinana Manipurgi Samilon da Sotana Ladingai Chorak Asida Manipur Lengakna Sangai Festival Pangthokani Haina Tarang Tarok Livasi Karidanu Nungaiduna Harauduna Tarok Livano Chingdana Kuki Terrorist Singna Maning Tamna Sathok Sasin Tauriba Aduga Tampaki Mafam Kayadana Maite Singbo Ot Nairiba Asegumba Waraba Tanja Sida Sangai Festival Pangthoklaga Manipurgi Irang Asi Nakal Amada Chakhinaba Hotnabiganu Maite Furupo Manipur dagi Mutkinaba Hotnabiganu Manipurgi State Animal Oiriba Sangai gi Ming Sisinaduna Sangai Festival Tawbana Lamdamasida Santi Hanjalakpangamloi Sangai Festival Tawdringai Manipurgi Hauzik Oiriba Issue Sing Hana Loishinbiu Manipurda Santi Hanjanhanbiu Aduga Sangai Festival Pangthopiu Maramadu Manipurgi Miyamna Manipurgi Hauzik Oriba Pipa Masida Manipur Lengakna Sangai Festival Pangthokani Hariba Shida Saruk Yabiganu Loinana Manipurgi Tongan Tongan But Loop Singna Sangai Festival Pangthokpa Yaroi Haiduna Thingliba State Ningthokong Protection Committee Nasu Support Taujari Haiki Paugi Mifamaduda NPC gi Joint Secretary Oinam Sonamani Assistant Finance Secretary L Basi Amasong Committee Sigi Executive Member Kayaso Saruk Yaki Lakliba December da Pangthokadariba Territorial Army Recruitment da Saruk Gadariba Candidate Sengi Damakta Retired Colonel Muhammad Said Khana Achangba Sempan Putoklaga Integrated Development Organization ID on Sindina Recruitment Asega Mailena Nimit Kunigi Oiba Capsule Course Ama Ngasidagi Lilong Ifamda Laiba Organization Asegi Sanglenda Haudokri Sif Ani Thokna Khaidolaga Pangthokadaba Capsule Course Haudopagi Tharom Aduda 31A R Lilongi 2 in charge Bim Lal Shrestha IDOG President Alhas Rosan Khan Lilong Sports Association LSAG Vice President Retired Sub-Inspector Alhas Ali Hassan IDOG Vice President MD Abdul Hasim Social Worker Lucky Ahmad Amadi Taekwondo Academic Lilongi Chief Course Retired Naib MD Imamuddin na President Member Oina Saruk Yaki Tharom adugi nunggi warwal pibada MD Abdul Hasim na hai Hauziki matam asi yamna competitive oiri lengaki thabak ama changba haibasi araiba ama oidre Manipur lengaki thabak changbada law inkol yuanbagi thawong kaya chathanarakli asigumba pibam asida sen tingdana army gi thabak tawhaningba sengi damakta Retired Colonel Muhammad Said Khana achangba senpham seng pathoklaga capsule course asi pangthokpani army oiba asina imaleba po nungsibasu hengat halli haiki Army Oraba Tungda Sel Kaki Damakta Tabak Tobiganu, Imalebaki Damakta Tamoy Sena Katopangamba Amamso Oibiu. Recruitment Asegi Physical Test My Park Nabagi Damakta Lilong Sports Association na Training Pibiduna, Ajoba Taudang Lawi Bagi Damakta so able Takaba Fongdoki. Mahak na Makata na High IDO na Trahitara Romasida, Lamdamasegi Tungi Yumbiran or Kadariba, Naharol Sengi, Yaifanabagi Damakta Tongan Tongan Bahiram that training Amadi free coaching class Sing Pangto to Nalakli, Makata Nasu, Lamdamasegi Yaifanabagi Damakta Pangto Kigani Haiki. Bim Lal Shrestha na High
आर्मी की थबक चंगबा हाइबसी अराइबा अमदि नते अदुबो रिटायर कर्नल सहितना स्पॉन्सर तौदुना कैप्सूल कोर्स अमा तौरिबा असिना रिक्रूटमेंट असिदा चावना मतेंग ओहेलगनी कोर्स असिदा सरु यारिबा खुदिंगमक माइ पाका ओइरसनु करिगुंबा मथौ तारबदी 31 AR लिलोंग पोस्ट लापिदुना फिजिकल टेस्ट के दमकता ट्रेनिंग लवसु यागनी हाइकी Kasar Lamagram gi IMA Maira Sanglenda WMC Women Front WMC Assam Unit Amadi Hope to Bloom Foundation ga khosam naraga ahum suba charitable service program pangthokri ngasi pangthokiba thorom asida Moirangthem Nilamadop Singh Dr. KN Chan Saikom Komlakanta Saknairaba social activist Amadi RK Sanatomba Sinam Manjor Dalit Sahitya Academy Awardee S Subankar Retired Manager SBI Mutung Gunadon WMC CEC Member Amadi Media In Charge TS Asokumar Retired KSS Roman Ward Member na Mathang Sina President Chief Guest Special Guest Amadi Guest of Honor Oina Daisa Famki Ngasigi Tharamadu Lamagram Kunja Amadi Kunaudagi Punna Screening Committee na Beneficiary Nifuni Tokangatuna Water Dispenser Amamam Kusinaki Taramadu Wangang Kiba Mayamna BPL Gi Imung Manungda Matawasumna WMC Unit Amadi Chapminariba Organization na Mateng Pangliba Simak Yamna Puchal Chawbage Kudam Amani Hainasu Fongdok Naki Lisangani Kolomdogi Megi Tang Ahumdagi Manipur Tokiba Kangluki Irang Namaram Oiraga Matang Lagduna Lisangani Kunmarigit November Gitang Taramatuida Angang Ahum Yauna Mi Taruk Amadi Mioi Ani Mai Taduna Harkibanimi Asibo Ningsingba Oina Hayang November Gitang Taramatugi Nimidang Waramgi Pung Taruk Taba Matamda Juri Bangi Miamna Tonganda Maira Tanbiu Haina Juri Development Organization JDO President E Dewan Singh na ngasi Juri Bangi Baupurada Laiba Hotel Helena da Pangtokiba Pau Missinga Unaba Amada Mahakna Fongdokibani ki Mahakna Makata na Haikibida Mihati na Hatkiba Adugi Matangda Achumba Justice Pangambiu Haiki Lunana Laki Driver Sengi Lerol Chan Bamafamda Victims Memorial Complex Amasu Saragani Masida Miamna Angamba Mateng Pangbiu Haiba Wapam sa Fongdoki Ngasigi Pawgi Mifam Aduda General Secretary Hais Priyananda Singh Saru Yaki Thailand ge Pattaya Sports Complex ta November 5 dagi Nepal fawa pangthokiba World Youth Games Championship ki jit kunedo masana da medal awkraba Manipur gi sanaroi sek ngase Impal yaukre International All Sports and Games Federation Thailand na senduna pangthokiba game asida India gi maus senduna saru yakiba Manipur gi sanaroi mangana gold mari amadi silver larokibani medal awkraba sanaroi sek Taramapan Mataki Men's 50 to 55 kg category da Chungkam Ningthem Men's 55 to 60 category da Samom Kennedy Men's 60 to 65 kg category da Lystrom Dines Men's 65 to 70 category da Tom Cruise Lystrom Amadi Nupigi Chahi Taramapan Mataki kg 55 to 60 category da Naurem Rani Januni Makoi Manga Sigamanung da Nupigi Kanglupta Sanakiba Rani na silver larok laga ate na gold medal ngakta larokibani sanaroi shing aduna ngasi nuntil bi Tikendroje Imphal International Airport yarokpaga jit kunedo Association Bishnupur District ki President amadi official singna imung manungga loinana harau tayamna oki ngasi gi taramna okpaduda Environmental Social Reformation and Sangai Protection Forum amadi XCRPF North East Sports Academy ki Secretary amadi official singsu saru yaki Jammu and Kashmir Police na Sathakiba Major Operation Amada Faridabad ki Dawas Bilester Laiba Baragiyum Amadagi Ammonium Nitrate Nichingnaba Explosive KG Chahum Yankai AK-47 Rifle Ama Pistol Ama Magazine Ahum Timer Kun Walkie-talkie Set Ama Amasung Ammunition Fagat Pangamkri Operation Aduda Jammu and Kashmir dagi Dr. Ama Sufaki Dr. Adil Ahmad Rathar Kauba Kashmir dagi Dr. Ama Faraba Matungda Potlam Singh Adu Fagat Pangamkibani Srinagar da Haukiba October 13 ta Aina Thinkraba Terror Outfit Jais E Muhammad Po Sagat Pagi Foster Singh Thetlam Maralda Mahapu Kochi Thirabatungda Uttar Pradesh ki Saharapur dagi Mahapu Fakibani Paugi Mifam Amada Faridabad Police Commissioner Satendra Kumar Gupta na Haikibada Dr. Ratharna Haidorakpadagi Police na AI Fala Hospital da Thabak Tauba Jammu Kashmir gi Pulwama dagi Dr. Muzamil Sakil gi Dausta Laiba Baragi Yum Adudagi Dr. Sakil Fabaga loinana Potlam Sangdo Fagat Pak Ngamkibani Hari
Philippines ngasi typhoon Fungwong na ising ijaw amasung landslide sing thokanaduna mafam kayada power fangkidre amadi angang ani yauna mioi mari amaso laikidre ithat kayage nation ama oriba lebak asige central part da typhoon Fungwong na maram oiduna mioi chani amadi Vietnam da na mioi manga sikrabani ngarang nomaijing numiki ahing typhoon yarok tringai mangoina na mioi million ama desmik mari safagadaba mafam singda chathankrabani lebak asigi maru oiba island ama oriba Luzon gi Dinalugan municipality gi samudra khongbanda pungda kilometer 135 dagi chani kuntra yangna typhoon Fungwong thomjilaki hairi Sanabagi pau Polsar College Hyanglam Wabagai na senduna chathariba Ayakpam Pratap Singh Memorial Manipur University Inter College Football Men's Tournament ki Karak Playground sanakiba match singda CI College Bishnupur Kaksinkhuna College amadi Western College Konthauja mai pakre tournament asigi ngasi sanakiba hanba ground gi match da CI College na Thawal College bo Panjal ama sanunda thoiki CI College ki amata ngairaba Panjal du jersey number 4 David Sharma na minute kontrata chankhiwani ngasigi ani suba ground gi match dana Kaksinkhuna College na Mayai Lambi College bo Panjal ahum sanudat maithiba piki Kaksinkhuna College ke Panjal Singdo jersey number 7 S Boris na minute 9 amadi kontra taruk jersey number 99 W Shivadas na minute yankani thoi da chanki tournament asigi ahum suba ground ge match da Western College Konthongzam na Moirang College bo Panjal ani amada thoiki Western College ke Panjal du jersey number 6 Joy Pakras na minute kontra mapan jersey number 10 Monishan na minute humfumanga da chanki Moirang College ke Panjal du na jersey number 19 Arjun na minute humudraga hapa minute anida chanki bani District Sports Association DSA Kaksing National na DSA Playground sariba Second Division Football League 2025 king season nakiba match anigi hanba ground da Sesu Kaksing amadi SAC Lamoidong Panjol anini chanaduna draw chakri match asi Sesu Kaksing ge Panjal Singdo jersey number 13 and Rustam na match ge minute kunithoi amadi nifuma panda aduga SAC Lamoidong ge Panjal ani duna jersey number 11 S Punshibana minute nifuma thoi amadi jersey number 25 TS Robinson na minute humfu humdoida chankibani second division ge ngasi sanakiba ani suba ground ge match tana YGC Lamoidong na JA Kaksing bo Panjal taruk sanada maithiba piki YGC Lamoidong ge Panjal Singdu jersey number 7 Roshan na match ke hek hawbage minute ama chotpa amadi minute kontra mathoida jersey number 10 Maitesna na minute 12 amadi yankai jersey number 19 Bongningam na minute nifu mari amadi jersey number 18 Ram Krishnamurti na minute nifu nipanda chanki All Joribam Sports Association Asana Senuna Joribam Higher Secondary School gi sanabungda team 3 na saruk yaduna chatarakhiba 19 and Horicharon Singh Memorial Sub Junior Boys Under 15 Football Tournament 2025 ngasi sanakiba final match da CKC Chingdong Lekai na Anandamoy Club Panjal ahum sanuda maithiba piduna CKC na tournament asige champion aduga Anandamoy Club na runner up takre half among the CKC Sanaroi Sohel Ahmad na Kunmanga suba minita goal ama chanduna half among the CKC na Anandamoy Club tagi goal ama sanuda mangjil thaduna leiki half matungda CKC gi Sanaroi Sahib Ahmad amadi Siras Udin na taruk shuba amadi humfumanga suba minesta goal ani amaga chanduna apiba matamda CKC na Anandamoy Club ko Panjal ahum sanuda maithiba piduna CKC na tournament asige champion aduga Anandamoy Club na runner up takibani CKC Chingdong Lekai gi Sanaroi Sohel Ahmad jersey number 10 na final tournament asige best player oiki ngasige final match asida Juribangi social worker and Bude Chandra Singh asagi president S Maniton Singh amadi M Brajakanta Singh ex president asa donor M Prem Shankar Singh na mathang sitna chief guest president amadi guest of honor oina daisa famki oina final match ke champion runner up amadi best player singi prize sing so yantoki Aroibada maruiba pau amuka hanna pizari Youth Hostel da chalaiba miron benefits sing oibar relief camp closing tawagi tharong pang thokre Kaksing riba National Highway 137A Sembi Debaga Mailena na band kaukre
Unity Mars Biksit Bharat Path Yatra Bishnupur District ta pangthokre. Loinana Juribamda Ningthamaru Marang amadi Urea Har Longmisingda yenthokre. Matang asida MS Param Sanok Chabalushinjari mi eng tabiribasingbu amuka hanna kurumjari.